The Great June Uprising Day, Athouba Singi Ningsing Thouram, Kekrupat ngasi anganba ayuktagi miyamna Heikat Leikat tamduna pangthokli. Ing kumja lising aniga subna amagi June 19 yamlaba miyamna hongnaruba tawdana haurakhiba ihauda Athouba 19 thawaina ponta oikiba numit ashibu Ningsing duna chahi khudingi pangthoktuna lakli. Ngasi su Kekrupata leiba Ningsing khubamda miyamna laktuna mitki piga loinana Heikat Leikat tamnari. Ningsing bayai haukiba ing kumja lising aniga subna amagi June 13 da India government amadi NSCN-IM anigi marakta without territorial limits haiba ceasefire agreement adugi mayokta thauna fana changkiba khongjang aduda Athouba 19 gi punchi pikhamna hanki. Aikhoi pumna magna kathokpagi thaunaga loinana apunbagi saktam sagatuna Manipur integrity ngakminaba haibagi wakhalon aduni. Ngasi ayuktagi amuko amadi UCM na mapung oiba thaudang loduna Kekrupat ke Ningsing khubamda candle lighting tawduna Thouram hogdokhibaga loinana Manipur gi territorial integrity ngaktuna thambagi tangai fadaba kayagi matangda miyamgi oiba mifamsu pangthokani amasung RIMS amadi Jenims dasu blood donation camp chathagani haire.